ꯃꯌꯥꯝꯅ ꯁꯣꯝꯗ ꯅ꯭ꯌꯨ ꯏꯌꯔ ꯕꯥꯏ ꯕꯥꯏꯒꯤ ꯅꯤꯜꯂꯤ ꯉꯥꯎꯅꯔꯤ ꯀꯣꯏꯅꯔꯤ ꯑꯁꯤꯅ ꯍꯟꯗꯛ ꯃꯣꯏꯒꯤ ꯃꯆꯦ ꯂꯥꯛꯄꯒꯤ ꯃꯆꯦꯒ ꯁꯨꯝ ꯃꯆꯦ ꯑꯍꯟꯒꯤꯗ ꯑꯃꯨꯛ ꯆꯠ ꯃꯄꯥꯝꯗ ꯑꯃꯨꯛ ꯆꯠ ꯈꯔ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯈꯔ ꯇꯧꯔꯨꯕꯗ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯈꯔ ꯆꯥꯔꯨꯔꯦ ꯃꯁꯥꯅ ꯁꯥꯏꯅꯥꯁ ꯂꯩꯔꯕꯅꯤꯅ ꯑꯗꯣ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯔꯛꯄꯗ ꯍꯧꯖꯤꯛ ꯄꯨꯔꯥ ꯇꯥꯔꯒ ꯂꯩꯔꯦ ꯁꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯨ ꯑꯩꯗꯤ ꯅ꯭ꯌꯨ ꯏꯌꯔꯅꯦꯅ ꯁꯣꯝꯗ ꯏꯃꯥꯟꯅꯕꯁꯤꯡꯒ ꯉꯥꯎꯔꯨꯔꯦ ꯍꯜꯂꯛꯄꯗ ꯆꯥꯛ ꯑꯃꯐꯥꯎ ꯆꯥꯔꯝꯗ꯭ꯔꯦ ꯉꯥ ꯂꯩꯔꯒ ꯊꯅꯝꯃꯅꯤ ꯅ꯭ꯌꯨ ꯏꯌꯔꯅꯦꯅ ꯉꯥꯒꯗꯣ ꯆꯥꯔꯝꯗ꯭ꯔꯦ ꯂꯣꯏꯔꯦꯗꯅ ꯂꯣꯛ ꯈꯨꯕꯗ ꯏꯀꯣ ꯆꯠꯂꯦꯅꯦ ꯇꯧꯔꯤꯁꯦ ꯏꯁꯄꯤꯀꯔ ꯁꯦꯒꯥꯏꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯏꯁꯄꯤꯀꯔ ꯁꯦꯒꯥꯏꯔꯒ ꯈꯣꯡꯉꯛꯄꯒꯤ ꯃꯑꯣꯡꯅꯤ ꯆꯦꯔꯦꯔꯦꯔꯦꯒ ꯂꯥꯎꯏ ꯇꯥꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯏꯁ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯇꯥ ꯂꯩꯔꯦꯅ ꯇꯧꯔꯤꯁꯦ ꯐ꯭ꯂꯦꯠ ꯑꯣꯜꯂꯦꯅꯦ ꯍꯤꯗꯥꯛꯄꯨꯗꯤ ꯄꯤꯖꯈ꯭ꯔꯦ ꯆꯥ ꯆꯈꯣꯝ ꯑꯃ ꯄꯤꯊꯛꯑꯒ ꯇꯥꯕ꯭ꯔꯣ ꯀꯩꯅꯣ ꯇꯧꯁꯤꯅ ꯄꯤꯛꯅꯤꯛ ꯆꯧꯁꯤꯅ ꯋꯥꯡ ꯁꯣꯝ ꯅꯥꯀꯟꯗ ꯑꯅꯛꯄꯗ ꯐꯦꯃꯤꯂꯤ ꯄꯤꯛꯅꯤꯛ ꯇꯧꯁꯤꯅꯦ ꯄꯤꯛꯅꯤꯛ ꯀꯩꯅꯣ ꯅ꯭ꯌꯨ ꯏꯌꯔꯅꯤ ꯀꯩꯅꯣꯅꯦ ꯆꯍꯤꯁꯦ ꯄꯥꯛ ꯊꯣꯛꯄ ꯅꯠꯇꯦꯅꯦ ꯁꯨꯃꯥꯏꯅ ꯄꯤꯛꯅꯤꯛ ꯆꯧꯁꯤꯅꯦ ꯑꯩꯅ ꯁꯣꯝꯗ ꯑꯋꯥꯡꯕꯨꯡꯒꯤ ꯒꯥꯔꯤꯒ ꯍꯥꯏꯅꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯄꯤꯛꯅꯤꯛ ꯆꯠꯁꯦ ꯍꯥꯏꯅ ꯑꯩꯅ ꯁꯣꯝꯗ ꯄꯤꯛꯅꯤꯛꯀ ꯆꯠꯁꯦ ꯍꯥꯏꯅ ꯃꯐꯝꯒꯗ ꯁꯤꯟꯗꯅ ꯃꯣꯏꯖꯤꯡꯒꯤ ꯃꯈꯥꯒꯤ ꯀꯩꯅꯣꯗꯒꯤ ꯂꯩꯉꯣꯏꯒꯤ ꯀꯩꯅꯣ ꯑꯗꯨꯒ ꯑꯋꯥꯡꯕꯨꯡꯒꯤ ꯐꯦꯃꯤꯂꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯇꯧꯔ ꯆꯠꯂꯒ ꯄꯤꯛꯅꯤꯛ ꯆꯥꯎꯁꯤ ꯀꯥꯏꯅ ꯃꯥꯅ ꯇꯩ ꯑꯣꯏꯅ ꯄꯥꯔꯃꯤꯁꯟ ꯄꯤꯔꯒ ꯑꯗꯨꯒ ꯑꯗꯨ ꯃꯤ ꯅꯥ ꯁꯤꯡꯗꯣꯔꯕꯅꯤ ꯑꯗꯨ ꯂꯣꯛ ꯅꯥꯇꯣꯟ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯐꯗꯧꯔꯕꯅꯤ ꯕꯤꯛꯁꯅ ꯁꯥꯅ ꯀꯌꯥꯝ ꯁꯥꯒꯦ ꯍꯥꯏꯒꯦ ꯅꯪꯁꯨ ꯐꯗꯧꯔꯕꯅꯤ ꯍꯧꯖꯤꯛ ꯅꯥꯕ ꯐꯔꯣ ꯄꯤꯛꯅꯤꯛ ꯆꯠꯁꯦ ꯄꯤꯛꯅꯤꯛꯀ ꯆꯠꯄ ꯉꯝꯃꯔꯣꯏ ꯑꯩ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯆꯥꯕ ꯌꯥꯗꯦ ꯑꯩ ꯆꯠꯄꯐꯥꯎ ꯌꯥꯗ꯭ꯔꯦ ꯑꯦꯛꯆꯨꯋꯦꯂꯤ ꯃꯥꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯒꯥꯔꯤ ꯇꯣꯡꯕꯁꯨ ꯌꯥꯗꯦ ꯑꯗꯩꯗꯤ ꯒꯥꯔꯤ ꯎꯐꯨꯟ ꯋꯥꯐꯨꯟ ꯈꯔ ꯆꯥꯕ ꯌꯥꯗꯦ ꯍꯟꯗꯛ ꯈꯔ ꯅꯣꯡ ꯅꯤꯅꯤꯁꯦ ꯏꯪꯁꯟꯕꯒꯤ ꯄꯨꯔꯥ ꯏꯪꯕꯁꯨ ꯌꯥꯗꯕꯅꯤꯅ ꯃꯥꯁꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯅꯤꯡꯊꯝꯊꯥ ꯆꯪꯉꯗꯤ ꯃꯥ ꯑꯩꯈꯣꯏꯒꯤ ꯔꯥꯅꯤꯒꯤ ꯑꯅꯥꯕ ꯍꯥꯏꯇꯥꯔꯦ ꯃꯍꯥꯔꯥꯅꯤꯒꯤ ꯑꯅꯥꯕꯅꯤ ꯃꯥ ꯅꯥꯔꯤꯁꯦ ꯃꯤꯅ ꯎꯕꯗ ꯌꯥꯝ ꯅꯨꯡꯁꯤꯗꯕ ꯏꯪꯕ ꯌꯥꯗꯕ ꯎꯐꯨꯟ ꯆꯥꯕ ꯌꯥꯗꯕ ꯑꯁꯤꯁꯦ ꯃꯥ ꯍꯤꯞꯄꯤꯁꯦ ꯍꯧꯒꯠꯍꯜꯂꯨꯗꯅ ꯑꯩ ꯒꯦꯔꯦꯟꯇꯤ ꯇꯧꯒꯦ ꯃꯥꯅ ꯈꯜꯂꯛꯇꯣꯏꯕ ꯍꯛꯊꯤꯡ ꯃꯌꯥꯝꯁꯦ ꯅꯟ ꯁ꯭ꯇꯣꯞꯇꯅꯤ ꯃꯥ ꯈꯟꯊꯔꯛꯇꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯥꯡ 23ꯒꯤ ꯄꯤꯛꯅꯤꯛꯁꯤꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯂꯣꯏꯔꯦꯗꯅ ꯄꯨꯔꯥ ꯐ꯭ꯂꯦꯠ ꯑꯣꯜꯂꯦꯅ ꯇꯧꯔꯤꯁꯤꯅ ꯃꯥꯒꯤ ꯍꯛꯊꯤꯡ ꯈꯟꯕ ꯐꯅꯕ ꯑꯩꯅ ꯑꯁꯤꯗ ꯑꯣꯟꯂꯥꯏꯟꯗꯒꯤ ꯆꯦꯜꯂꯒ ꯁꯥꯏꯅꯥꯁꯀꯤꯁꯦ ꯑꯦꯂꯔꯖꯤ ꯔꯛꯁꯛ ꯀꯥꯏꯅꯕ ꯁꯤꯁꯦ ꯁꯤꯅ ꯆꯕꯟ ꯄ꯭ꯔꯥꯁꯀꯤ ꯃꯑꯣꯡꯗꯅꯦꯕ ꯑꯁꯤꯁꯦ ꯆꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯑꯁꯤꯁꯤꯅ ꯃꯥ ꯅꯥꯇꯣꯟꯗ ꯘꯤꯅꯦꯕꯀꯣ ꯁꯤ ꯘꯤ ꯑꯁꯤ ꯅꯥꯇꯣꯟꯗ ꯗ꯭ꯔꯣꯞ ꯍꯥꯞꯇꯣꯏꯅꯦꯕ ꯗ꯭ꯔꯣꯞ ꯑꯅꯤ ꯑꯍꯥꯞꯇꯣꯏꯅꯦꯕ ꯁꯦ ꯑꯌꯨꯛꯀꯤ ꯁꯟꯗꯥꯒꯤ ꯍꯥꯞꯄ ꯑꯣꯏꯅ ꯅꯍꯥꯟ ꯅꯣꯡꯃ ꯑꯃꯨꯛꯀ ꯍꯥꯞꯄꯨꯔꯦ ꯑꯗꯩ ꯂꯣꯏꯈꯔꯦ ꯁꯤꯁꯨ ꯆꯥꯃꯣꯁ ꯍꯤꯞꯄꯦꯛ ꯀꯥꯏꯕꯗꯒꯤ ꯆꯥꯃꯣꯁ 2 ꯈꯛꯇꯔ ꯀꯩꯅꯣ ꯆꯥꯔꯤ ꯅꯨꯃꯤꯠ 8 ꯀꯥꯟꯅꯔꯒ ꯑꯌꯨꯛꯀꯤ ꯁꯟꯗꯥꯒꯤ ꯆꯥꯒꯗꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯐ ꯖꯥꯝ ꯑꯣꯏ ꯂꯩꯕꯗꯣ ꯑꯗꯨꯏꯗꯣ ꯐꯅꯕꯒꯤꯗꯃꯛꯇꯅꯦꯕꯀꯣ ꯑꯗꯣ ꯃꯥ ꯆꯥꯡ ꯅꯥꯏꯅꯁꯨ ꯆꯥꯗꯦ ꯂꯨꯄꯥ 900 ꯄꯤꯅꯁꯦ ꯑꯩꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯆꯦꯜꯂꯤꯅꯤ ꯂꯨꯄꯥ 900 ꯄꯤꯕ ꯍꯤꯗꯥꯛꯁꯨ ꯇꯥꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯅꯥꯕꯁꯨ ꯇꯥꯅ ꯂꯩꯔꯦ ꯃꯁꯤꯅꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯅꯥ ꯑꯌꯦꯛꯀꯤ ꯄꯥꯎꯗꯝ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨꯁꯦ ꯁꯤꯒꯤ ꯁꯣꯐꯥꯁꯦ ꯃꯤ ꯐꯝꯅꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯃꯨꯡꯗꯗꯤ ꯐꯤ ꯐꯝꯍꯜꯂꯤ ꯐꯝ ꯂꯣꯏꯁꯟꯗ꯭ꯔꯤ ꯑꯩꯈꯣꯏꯗꯤ ꯐꯤ ꯐꯝꯅꯕ ꯁꯣꯐा ꯑꯃ ꯂꯩꯖꯔꯦ ꯐꯤꯔꯣꯜ ꯄꯨꯝꯅꯃꯛꯁꯤꯒ ꯐꯝꯃꯤ ꯑꯩꯅ ꯁꯤꯜꯆꯔ ꯆꯠꯂꯤꯉꯩꯗ ꯅꯪ ꯉꯁꯤꯐꯥꯎ ꯂꯣꯏꯁꯜꯂꯝꯗ꯭ꯔꯤꯅꯤ ꯑꯩ ꯅꯣꯡꯃꯇꯪ ꯑꯍꯤꯡ ꯂꯩꯔꯨꯕꯗ ꯀꯔꯤ ꯑꯩꯅ ꯅꯣꯡꯃꯇꯪ ꯁꯤꯜꯆꯔꯗ ꯑꯍꯤꯡ ꯂꯩꯔꯨꯕꯗ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤꯒ ꯂꯩꯔꯝꯃꯤꯅꯦꯕ ꯌꯨꯝꯁꯦ ꯍꯦꯛꯇ ꯈꯨꯠꯁꯥ ꯑꯃꯅꯤ ꯏꯕꯦꯝ ꯑꯗꯨ ꯍꯥꯏꯅꯨ ꯑꯩꯅ ꯃꯁꯤ ꯑꯁꯤ ꯈꯛꯇ ꯀꯨꯅꯥꯗꯩꯁꯤꯗꯅꯤ ꯀꯨꯅꯥ ꯀꯥꯆꯤꯟꯗꯩꯁꯤꯗꯤ ꯁꯣꯝꯗꯩꯁꯤꯗꯤ ꯅꯣꯏꯅ ꯂꯥꯛꯑꯒ ꯅꯝꯁꯜꯂꯒ ꯕꯗꯅꯥꯝꯗꯤ ꯇꯧꯗꯅ
ꯆꯥꯔꯝꯃꯤ ꯃꯥꯡꯒꯣꯟꯗꯁꯨ ꯀꯌꯥꯝ ꯆꯥꯔꯝꯃꯤ ꯌꯦꯡꯉꯨ ꯑꯩꯅ ꯏꯁꯥ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯕꯅꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯗꯥꯅ ꯍꯧꯖꯤꯛ ꯋꯥꯏ ꯅꯨꯡ ꯁꯤꯠꯆꯟꯕ ꯈꯣꯠꯆꯟꯕ ꯏꯃꯨꯡ ꯂꯣꯏꯁꯤꯟꯕ ꯈꯣꯠꯆꯟꯕ ꯂꯣꯏꯅ ꯃꯥꯅ ꯇꯧꯔꯦꯕꯀꯣ ꯑꯗꯒꯤ ꯑꯕꯨꯡꯉꯣꯁꯨ ꯑꯦꯛꯖꯥꯝꯗꯣ ꯅꯛꯁꯜꯂꯛꯄꯅꯤ나 ꯃꯉꯣꯟꯗꯁꯨ ꯊꯕꯛꯇꯣ ꯀꯌꯥ ꯊꯧꯗꯥꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯗ ꯑꯣꯏꯅ ꯑꯗꯨꯝ ꯇꯥꯔꯦ ꯇꯥꯔꯒ ꯑꯗꯩꯗꯤ ꯆꯥꯊꯣꯏꯕꯤꯒꯗ ꯇꯥꯔꯦꯕ ꯑꯗꯣ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯤꯉꯩꯁꯤ ꯋꯥꯏ ꯁꯤꯠꯂꯤꯉꯩꯁꯤꯗ ꯑꯩꯅ ꯀꯦꯃꯦꯔꯥ ꯅꯝꯍꯧꯔꯤꯅꯦꯕꯀꯣ ꯑꯁꯤꯅꯦ ꯅꯨꯄꯤꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯅ ꯃꯁꯥ ꯉꯝꯗꯅ ꯂꯩꯔꯗꯤ ꯑꯁꯤ ꯅꯨꯄꯥꯅ ꯂꯣꯏꯅ ꯁꯤ ꯁꯨ ꯇꯥꯕꯀꯣ ꯑꯗꯣ ꯃꯣꯏꯗꯤ ꯀꯩꯅꯣ ꯇꯧꯕꯅꯤꯅꯀꯣ ꯑꯗꯨꯝ ꯗꯦꯂꯤ ꯃꯣꯏꯅ ꯁꯤꯒꯤ ꯊꯕꯛꯁꯦ ꯁꯨꯗꯕꯅꯤꯅꯀꯣ ꯑꯗꯨꯗꯨꯅ ꯃꯣꯏꯗ ꯌꯥꯝꯅ ꯋꯥꯖꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦꯕꯀꯣ ꯋꯥꯏ ꯃꯇꯦꯛ ꯑꯃ ꯁꯤꯠꯄ ꯀꯥꯏꯁꯦ ꯃꯣꯏꯗ ꯁꯥꯊꯤꯅ ꯋꯥꯕꯗꯣ ꯑꯣꯏꯌꯦꯕ ꯑꯗꯨꯅꯦ ꯃꯌꯥꯝ ꯑꯗꯨꯒ ꯋꯥꯏ ꯅꯨꯡꯁꯤꯠꯄ ꯀꯣꯟ ꯐꯦꯡꯕ ꯑꯗꯒꯤꯗꯤ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄꯁꯦ ꯗꯥꯗ ꯂꯣꯏꯅ ꯇꯥꯔꯦ ꯑꯗꯣ ꯃꯥꯏ ꯊꯕꯛꯁꯨ ꯀꯟꯖꯕꯒ ꯑꯩ ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ Masih bisa konsep ni, boleh cuci dulu ni, tunggu dulu kasih. Apa mau beli tukang? Tengok katok saja. Kecil aku nak konsep lagi ba. Ayo. Wow, wow, oh. ꯑꯗꯨꯒ ꯁꯤꯒꯅ ꯏꯆꯥꯊꯣꯏꯕꯤꯅ ꯃꯥ ꯐꯝ ꯅꯨꯡ ꯊꯥꯔꯤꯀꯣ ꯑꯗꯨꯒ ꯁꯥꯟꯅꯅ ꯁꯣꯝꯗ ꯑꯃꯨꯛ ꯆꯣꯡꯊꯩ ꯁꯣꯝꯗ ꯑꯃꯨꯛ ꯐꯝ ꯊꯥꯏ ꯇꯧꯗꯅ ꯑꯉꯥꯡꯅꯤꯅꯅꯦ ꯑꯗꯣ ꯁꯤꯁꯨ ꯑꯩꯅ ꯑꯗꯨꯝ ꯀꯦꯞꯆꯔ ꯇꯧꯍꯧꯔꯤꯅꯦ ꯃꯥ ꯈꯪ ꯄꯣꯟꯇꯦꯕ ꯑꯩꯅ ꯀꯦꯃꯦꯔꯥ ꯅꯝꯃꯤꯁꯦ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯨꯞꯅꯕꯒꯤꯁꯦ ꯁꯨꯞꯅꯕꯒꯤ ꯐꯩꯖꯨꯞꯀꯁꯦ ꯂꯣꯏꯅ ꯃꯈꯥ ꯊꯥꯗꯔ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯁꯦ ꯑꯉꯥꯡꯅꯤꯅ ꯈꯪ ꯄꯣꯟꯇꯦꯕ ꯃꯈꯥ ꯊꯥꯗꯔꯒ ꯎꯐꯨꯟ ꯇꯣꯠꯀꯅꯤ ꯈꯣꯠꯀꯅꯤ ꯀꯩꯝ ꯈꯪ ꯄꯣꯟꯇꯦ ꯑꯗ ꯑꯩꯁꯨ ꯀꯩꯁꯨꯝ ꯍꯥꯏꯗ꯭ꯔꯦꯕꯀꯣ ꯇꯧꯖꯔꯁꯅꯨ ꯍꯥꯏꯅ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯏꯁꯥꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯃꯣꯏꯅ ꯈꯔ ꯇꯧꯕꯁꯤꯅ ꯕꯦꯁꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯨꯅ ꯊꯨꯞꯅ ꯈꯣꯠꯇꯅ ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯦ ꯃꯈꯥꯁꯤꯒ ꯃꯥꯅ ꯊꯨꯞꯄ ꯈꯣꯠꯂꯒ ꯇꯧꯔꯤꯁꯦ ꯀꯌꯥꯝ ꯐꯖꯅ ꯅꯥꯟꯅ ꯊꯨꯞ ꯈꯣꯠꯂꯒ ꯇꯧꯔꯤꯅꯣ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯑꯩꯅ ꯃꯌꯥꯝꯗ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯍꯛꯆꯥꯡ ꯉꯝꯗꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯃꯄꯥꯝꯗ ꯆꯠꯈꯤꯕ ꯊꯣꯛꯂꯒꯁꯨ ꯀꯣꯟ ꯐꯦꯡꯕꯁꯤꯗꯤ ꯇꯥꯗ꯭ꯔꯣꯕꯅꯦꯕ ꯁꯣꯏꯗꯅ ꯑꯩꯗꯤ ꯑꯄꯤꯛꯄ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯆꯦ ꯃꯆꯟ ꯑꯇꯩ ꯑꯇꯣꯞꯄ ꯅꯨꯄꯤ ꯌꯥꯎꯗꯕ ꯃꯇꯝꯗꯀꯣ ꯑꯩꯁꯨ ꯏꯊꯣꯟꯅꯦ ꯑꯩꯈꯣꯏ ꯃꯔꯤꯗ ꯂꯩꯕꯁꯤꯗ ꯑꯩ ꯅꯨꯄꯤꯁꯤ ꯅꯥꯔ ꯂꯩꯔꯦ ꯑꯗꯣ ꯑꯣꯞꯁꯟꯗꯣ ꯂꯩꯇ꯭ꯔꯦꯕ ꯀꯣꯟꯁꯦ ꯐꯦꯡꯗꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯀꯣꯟ ꯐꯦꯡꯕ ꯍꯩꯇ꯭ꯔꯤꯕꯁꯤꯡꯗ ꯑꯩꯅ ꯇꯥꯛꯆꯒꯗꯕꯗꯤ ꯀꯣꯟꯁꯦ ꯐꯦꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯀꯣꯟꯁꯦ ꯐꯖꯅ ꯁꯦꯡꯅ ꯍꯥꯟꯅ ꯇꯦꯡꯊꯣꯛꯄꯤꯒꯅꯤ ꯃꯁꯤꯅ ꯇꯦꯡꯊꯣꯛꯄꯒꯤ ꯃꯔꯝꯗꯤ ꯑꯁꯤꯒꯤ ꯃꯊꯛꯇꯨꯗ ꯚꯤꯝ ꯇꯧꯔꯒ ꯐꯦꯡ ꯇꯥꯔꯒꯗꯤ ꯑꯗꯣ ꯀꯣꯟꯁꯦ ꯁꯦꯡꯕ ꯋꯥꯠꯀꯅꯤ ꯊꯥꯎꯔꯦꯛ ꯀꯥꯅ ꯂꯩꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯀꯣꯟꯁꯦ ꯍꯥꯟꯅ ꯐꯖꯅ ꯁꯨꯃꯥꯏꯅ ꯃꯊꯪ ꯐꯖꯅ ꯇꯦꯡꯊꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯌꯥꯝ ꯀꯥꯟꯅꯕ ꯋꯥꯅꯤ ꯑꯩꯁꯦ ꯇꯥꯁꯜꯂꯨꯕ ꯅꯨꯄꯥ ꯑꯩꯗꯤ ꯀꯣꯟ ꯐꯦꯡ ꯍꯩꯇ꯭ꯔꯤꯕ ꯅꯨꯄꯥꯁꯤꯡ ꯀꯣ ꯍꯥꯟꯅ ꯑꯁꯤꯒꯤ ꯉꯥꯍꯤꯡ ꯃꯔꯛꯁꯤꯒ ꯐꯦꯡꯖꯤꯟ ꯇꯥꯔꯒꯗꯤ ꯀꯣꯟꯁꯦ ꯖꯨꯒꯣꯠ ꯑꯃ ꯆꯥꯔꯣꯏꯗꯅ ꯑꯗꯨꯅ ꯁꯤꯁꯦ ꯍꯥꯟꯅ ꯐꯖꯅ ꯁꯨꯃꯥꯏꯅ ꯃꯔꯤꯛ ꯆꯨꯝꯅ ꯐꯖꯅ ꯁꯨꯃꯥꯏꯅ ꯃꯄꯥꯟꯒꯤꯁꯦ ꯁꯨꯃꯥꯏꯅ ꯇꯛꯊꯣꯛꯑꯒꯀꯣ ꯁꯨꯃꯥꯏꯅ ꯇꯛꯊꯣꯛꯑꯒ ꯐꯖꯅ ꯇꯛꯊꯣꯛꯄꯤꯔꯒ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯐꯖꯅ ꯁꯦꯡꯗꯣꯛꯄꯤꯔꯣ ꯁꯤꯒꯁꯦ ꯁꯨꯃꯥꯏꯅ ꯁꯦꯡꯅ ꯁꯦꯡꯗꯣꯛꯄꯤꯔꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯣ ꯃꯊꯪ ꯀꯣ ꯁꯨꯃꯥꯏꯅ ꯁꯦꯡꯗꯣꯛꯄꯤꯔꯣꯕꯀꯣ ꯑꯁꯤꯒꯤ ꯊꯥꯎꯔꯦꯛ ꯀꯩꯀꯥꯡꯁꯦ ꯐꯠꯇꯕꯗꯤ ꯇꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯐꯖꯅ ꯁꯨꯃꯥꯏꯅ ꯁꯦꯡꯗꯣꯛꯄꯤꯔꯣ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗ ꯐꯦꯡꯒꯗꯕꯅꯦꯕ ꯀꯣꯟꯁꯦꯀꯣ ꯑꯁꯤ ꯉꯔꯥꯡꯒꯤ ꯏꯟꯖꯥꯡ ꯊꯣꯡꯕꯒꯤ ꯀꯩꯅꯣꯒꯁꯦ ꯁꯤ ꯊꯥꯎꯔꯦꯛꯀꯁꯦ ꯀ ꯂꯥꯎꯔꯒꯀꯣ ꯁꯤꯗ ꯚꯤꯝꯗ ꯇꯩꯁꯜꯂꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯒꯁꯦ ꯑꯁꯤꯗꯤ ꯁꯤꯒ ꯍꯥꯞꯆꯤꯜꯂꯔꯣꯏꯒꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯔ ꯀꯥ ꯍꯦꯟꯅ ꯇꯣꯠꯄꯁꯤꯗꯤꯀꯣ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯦꯡꯊꯣꯛꯄꯤꯔꯒ ꯍꯥꯏꯗꯤ ꯃꯐꯝ ꯆꯥꯕ ꯃꯐꯝ ꯑꯃꯗ ꯁꯨꯃꯥꯏꯅ ꯇꯦꯡꯊꯣꯛꯄꯤꯔꯣ ꯑꯗꯨ ꯃꯈꯥ ꯇꯥꯕꯗ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠꯇꯪ ꯁꯤ ꯚꯤꯝ ꯁ꯭ꯇꯤꯜꯁꯤꯅꯀꯣ ꯑꯗꯨ ꯊꯥꯎꯔꯦꯛ ꯀꯩꯀꯥꯡꯁꯦ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯦꯡꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯣ ꯑꯗꯩ ꯑꯁꯤꯁꯤꯅ ꯉꯔꯥꯡ ꯃꯃꯥ ꯃꯆꯥ ꯃꯣꯏ ꯂꯩꯇ꯭ꯔꯤꯉꯩꯗ ꯏꯄꯥ ꯏꯆꯥꯅ ꯌꯦꯔꯨꯝ ꯊꯣꯡꯕꯩꯅꯦꯕꯀꯣ ꯑꯁꯤ ꯏꯆꯥꯅꯨꯄꯥꯅ ꯃꯔꯝ ꯃꯣꯛꯄ ꯏꯆꯥꯅꯨꯄꯥꯁꯤꯅꯀꯣ ꯐꯖꯅ ꯊꯝꯕꯤꯔꯝꯗ꯭ꯔꯦ ꯑꯁꯤꯁꯨ ꯉꯁꯤ ꯂꯣꯏꯔꯕꯅꯤꯅ ꯁꯤ ꯇꯤꯡꯁꯜꯂꯒꯦꯀꯣ ꯑꯗꯨ ꯇꯤꯡꯁꯜꯂꯒꯦ ꯑꯗꯨꯒ ꯑꯁꯤ ꯁꯨꯃꯥꯏꯅ ꯊꯝꯃꯒꯦ ꯑꯗꯨ ꯃꯈꯥ ꯇꯥꯕꯁꯤꯗꯤ ꯀꯩꯅꯣ ꯂꯩꯔꯦ ꯁꯤ ꯍꯧꯖꯤꯛ ꯁꯤꯁꯦ ꯑꯗꯩꯗꯤ ꯑꯁꯤꯗꯀꯣ ꯁꯨꯃꯥꯏꯅ ꯐꯖꯅ ꯁꯤꯒꯤ ꯀꯣꯟꯁꯤꯒ ꯍꯣꯔꯦꯟ ꯆꯥꯝꯃꯛꯀꯗꯕꯅꯤꯅ ꯑꯁꯤ ꯍꯥꯟꯅ ꯐꯖꯅ ꯁꯨꯃꯥꯏꯅ ꯚꯤꯝꯁꯤꯅ ꯁꯨꯃꯥꯏꯅ ꯁꯦꯡꯅ ꯑꯁꯤꯗ ꯆꯥꯝꯃꯛꯀꯗꯕꯅꯤꯅ ꯀꯣꯟꯁꯦꯀꯣ ꯁꯤꯁꯦ ꯍꯥꯟꯅ ꯐꯖꯅ ꯇꯧꯔꯅꯤ ꯍꯧꯖꯤꯛꯁꯤ ꯊꯝꯒꯦꯀꯣ ꯑꯁꯤ ꯃꯊꯪ ꯍꯧꯖꯔꯛꯑꯒꯦ ꯈꯥꯡ ꯅꯨꯡ ꯀꯩꯀꯥꯡꯁꯤꯗꯤ ꯊꯥꯎꯔꯦꯛ ꯌꯥꯝ ꯆꯤꯟꯕ ꯄꯣꯠꯁꯤꯗꯤ ꯂꯣꯏ ꯇꯩꯁꯟꯈꯤꯅꯤ ꯑꯁꯤꯁꯦ ꯀꯣꯟꯅ ꯂꯥꯁꯇ ꯐꯦꯡꯒꯗꯕꯅꯤ ꯈꯥꯡ ꯍꯥꯏꯁꯦ ꯈꯥꯡ ꯐꯦꯡ ꯇꯥꯔꯒꯗꯤ ꯊꯥꯎꯔꯦꯛ ꯀꯩꯀꯥꯡꯗꯣ ꯑꯇꯩ ꯀꯣꯟꯁꯤꯗꯀꯣ ꯂꯣꯏ ꯇꯩꯁꯟꯈꯤꯅꯦꯕ ꯑꯗꯨꯅ ꯁꯂꯀꯥꯛ ꯁꯥꯅꯦꯕ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯌꯥꯔꯤꯕ ꯃꯈꯩ ꯄ꯭ꯂꯥꯁꯇꯤꯛ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ
ꯏꯁꯇꯤꯜ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯤꯌꯣꯕ ꯑꯁꯤꯁꯦ ꯕꯤꯝꯁꯦ ꯁꯨꯃꯥꯏꯅ ꯀꯣꯠꯂꯣꯀꯣ ꯀꯣꯠꯂꯒ ꯁꯤ ꯁꯨꯃꯥꯏꯅ ꯐꯖꯅ ꯃꯔꯤꯛ ꯆꯨꯝꯅꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯁꯤꯒꯤ ꯀꯥꯔꯛꯁꯤꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯅꯦꯕ ꯑꯗꯨ ꯆꯪꯉꯒ ꯑꯁꯤꯗ ꯐꯖꯅ ꯁꯨꯃꯥꯏꯅ ꯇꯠꯊꯣꯛꯄꯤꯔꯣꯁꯦ ꯑꯩꯗꯤ ꯀꯣꯟ ꯐꯦꯡꯕ ꯍꯩꯇ꯭ꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡꯒꯤ ꯑꯩꯗꯤ ꯅꯨꯄꯥꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯈꯪꯗꯦ ꯑꯗꯩꯗꯤ ꯅꯨꯄꯤ ꯃꯄꯥꯟ ꯆꯠꯈꯤꯕ ꯅꯨꯄꯤ ꯍꯛꯆꯥꯡ ꯉꯝꯗꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯁꯦ ꯑꯆꯧꯕ ꯍꯥꯟꯅ ꯄꯥꯏꯅꯤ ꯃꯆꯥ ꯍꯥꯟꯅ ꯄꯥꯏꯕꯒꯤ ꯀꯩꯅꯣ ꯅꯤꯌꯣꯝ ꯑꯃ ꯂꯩꯇꯦꯕꯀꯣ ꯃꯤꯠ ꯃꯃꯥꯡꯗ ꯑꯂꯩꯕꯗꯣ ꯇꯞ ꯇꯞ ꯄꯥꯏꯈꯠꯂꯒ ꯐꯦꯡꯒꯗꯕꯅꯦꯕꯀꯣ ꯁꯤ ꯑꯩꯅ ꯃꯆꯥ ꯄꯥꯏꯔꯦ ꯃꯆꯥ ꯉꯥꯛꯇ ꯐꯦꯡꯒꯗꯕ ꯅꯠꯇꯦꯕ ꯃꯆꯥ ꯂꯣꯏꯔ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯛꯏꯁꯦ ꯁꯤꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯑꯩ ꯁꯨꯃꯥꯏꯅ ꯁꯤꯒꯁꯦ ꯁꯨꯃꯥꯏꯅ ꯐꯖꯅ ꯃꯔꯤꯛ ꯆꯨꯝꯅ ꯁꯨꯃꯥꯏꯅ ꯐꯝꯕꯒꯁꯦ ꯐꯤꯕꯝ ꯇꯥꯅ ꯐꯝꯒꯗꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯑꯩ ꯅꯨꯄꯤꯅ ꯐꯝꯕꯒꯤ ꯃꯑꯣꯡꯗꯨꯒ ꯁꯨꯝ ꯐꯝ ꯅꯨꯄꯥꯅꯤ ꯀꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯝꯒ ꯀꯣꯟ ꯐꯦꯡꯖꯥꯄꯣꯠꯇꯦꯕ ꯁꯨꯃꯥꯏꯅ ꯅꯨꯄꯤꯅ ꯐꯝꯕꯗ ꯁꯨꯃꯥꯏꯅ ꯐꯝꯃꯤꯗꯣ ꯇꯥꯁꯟ ꯀꯣꯟꯖꯜꯂꯤ ꯀꯩꯅꯣ ꯀꯣꯜ ꯂꯤꯛꯁꯦ ꯃꯐꯝ ꯆꯥꯏꯊꯣꯛꯇꯅꯕꯒꯤꯗꯃꯛꯇꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤꯀꯣ ꯑꯗꯨꯒ ꯁꯤ ꯊꯝꯕꯤꯔꯅꯤ ꯁꯤꯃꯨꯛ ꯐꯦꯡꯉꯅꯤ ꯕꯤꯝꯁꯦ ꯍꯥꯏꯐꯦꯠꯇꯪ ꯑꯃꯨꯛ ꯀꯣꯠꯂꯅꯤ ꯇꯧꯔꯅꯦꯕꯀꯣ sini. Semuanya matang-matang sum phengak kada bane bako. Yam kana bane si haijan mayam kana bane. Se koi haijan da tara gade se mayam tak pangam godra base. Yam aina hairu bagini base. Apik pa imong pame bagi kaino su. Amang ata su khara leita banati. Sini. Taraga sikap asigum kap sidi ko. Si tongana ta ai kaigan ba puni na ko. Section na kuji section na pai gada ba. E maka ta da phok law tu ni ba. Ni ba kunta ni phuk loi tu ni ba. Adona se. Mana. Then phendi da ba sumai. Ai se kon phemai kana ba masule khujin khuya su lang mane ba ko. Lo khang hung pheng ta ra ga ti khang dre. Khang mo ba pheng ko ti da bu ba mo ka ga leitre cylinder ga sa thong amina khang maning mo khot pa leitre. Yam nungai de. Nail police tay ra ga sum pheng ba ya ra ga ni. Pi ba gi na mo pa ba gi na. Sum ini. Ke ta bo ya ra ga ni se. Sila seperti apa semuanya kok? Mana? Tadi tak boleh ada, Pak. Kok? Macam mana? Cuma ni sih karak sih. Amu tu bukan gila ibu mah. Itu bisa. Nah, kok kon sih zaman ini na, ID pengi bakar sih. Asyik anak luar na pengen apa kok? Luar na pengen karak di, kon je pengi bakon kerja luar wow keren apa? Adon asyik sih habis tu pengi macam sih habis tu semuanya saya tahu biro. Xem tất cả phiên không gì hết, cũng không gì bằng sợi đó lối chân là kìa. Đúng vậy, sẽ cái cuộn xem số, sẽ phải dẫn nó xem cuộn thông biết đâu. Tại đi thông nó thầm một, thì đã mất thầm một. Ý xin sẽ đi thông nó thầm của tấm này, ông có tăng thầm của tấm nó được. Thì sẽ ấy là đấy, cuộn thố thông được. Sẽ cái này vào cái tôi cuộn nó thông gì vậy? Sẽ thông này đi qua. Đúng không? Kon se akoina se pai khale ko se hamba da asida phajana teng tho pira gan ase teng tho ga sida hapa ya di ba ko ase teng tho ga asida mu ko mu bi asana kai na de ase gi ke no da phim gi ma chung da no wow du ni ba do wow da na khu chana hu sai na tho pira ni adu ko se thamba ma tam da sumai usan bi da ba kai long thamba ya di ba kai gi de ba sida yaw ri sing je ma kha ta gi na ba ni ko adu ma kha da se mai na ma thang mai na phajana mari chung na lu na na to ko da ba ko Nang sih gelas ke sini, sana thang kita pak. Kamu masih kok? Ini kalau ada kok. Tahan, ini mari cuma semai na. Kantor biro, nama kado. Kasih kamu. Kucing lain nanti kita mau wow, kenapa ini? Sini, bukan di sini kok. Soalnya kamu sih ke saya dulu ini. Ini tambah susah ya kok. Maka tak apa sih video ini sang kan ini kok. Ada nào sih semai na? Kang itu nampak macam. Ay nupi mapan sa kiba nupi nana lay ba nupasin kon hinpada na kon penga da nupasin da ina masigi tips tak saban. Thank you so much.